Excise employees sing na matam kaktaba thabak lepagi khongjang sangsan gani laokhre All Manipur Excise Employees Welfare Association na makhoigi pay revise tobagi demand pidrabadi May 15 matam kaktana thabak lepagi khongjang sangsan gani haina laokhre Manipur lagak na Excise Employees singi revise pay ROP 2026 thabak ta on thokpangam dana leiri association asida ngasi thokiba notice amada hai association aduna revise pay 2026 sana hanbinaba kiara hana marilena basingda haijakre Marilenaba authority na pirakhiba thajabasingsu thabakta onto pangamdrai ngasi phawa paikhatpam thokpa thabak thoram seng panthaduna lehale maduna maram oiraga Manipur Excise Department ta mathau toriba sinmising da pendaba kaya phawhale Manipur lagak na thausadana leithokpagi damak yaningdaba phungdoktuna May 19 dagi hauduna matik saba thabak ama paikhatpa amadi sapsaba thausul semdrabadi thabak lepagi khongjang sangsilagani haire ROP 2016 amadi maduga manaba pe structure sing India Atopa state singdari January amadagi chanaba haukre employees singna makhoigi demand pinanaba taksinbada natana association aduna ration money benefits su pithogadabani haire tha taramdogi grant salary benefit police person singna piriba duga manaba maongda pigadabani haina su phongdorakle excise employees singna taliba demand adu lengak na thabakta onthoknaba athubada thabak paikhalakani habagi thajaba thamle demand sing adu employees sing asigi yenglaga thabakta onthokpiyo haire Service amasung financial benefit nikthina piraktabana maram oiraga khongjang adu sangsenaba phirep lawrakpani haire ZLF Sub-Star Commander-in-Chief Susanpur dagi phagat pangamkhre aina thingkraba lalholop Jongam Liberation Front ZLF Indian Region ki Sub-Star Commander-in-Chief Security Force na phagat pangamla haire Manipur Police ta phongdorapugi matungina Susanpur District ki Gyazang Khulmanak ki Zomun IDP Settlement ki Vincent Pumjamang Taitul Sahinipu Apokolai Kidraba Kupchintang Haribel ZLF ke Sub-Star Commander-in-Chief asi thasigi haukiba mapanda Susanpur Police amasung mangasuba Assam Rifles ki apunbate mamana Zongmunda leba mahak ki laifomdagi phagat kibane mahak wahanba ki na wahangpong sathaba matamda mahak Jongam Liberation Front ZLF India Region ki Sub-Star Commander-in-Chief ni haiba masana phongdok saraki haide mangondagi ZLF ki letter head tarasu phambagam ki haide Tongan ba thodokta Kuki gi miyoi ani leikhidrai ahanbada lekho marakta Iraq na duna garina nallaga Kuki gi miyoi ama leikhidrai ani suba thodokta na ngarang date 10 Mother's Day numita Manipur da saidang tuna leiba PDF ki Kuki jo lalhauba ama ngarang Burma tejimda junta amadi SSC ga lantheng nabada Kuki nupi ama sire hare drug park kibaga Kuki women union ga mari lenate haina phongdorakre Yamlaba drug ka konana security force na phakiba nemna hing haukip hairba nupi asiga Kuki women union ga mari lena halakiba du aran bane union asiga pharba nupi asiga mari lena de haide ningsingba yabade haukiba sagol sen numita security force na senapati gi ti khulenda hangba checkpoint amada gari ani chingna badagi phagat khe loina gari ani aduga loina mioi ahum amasu phakhe pharo mioi singadu senapati gi libeless gi ke dobile sahini pugani thoi cycle bazar dagi nemna hing haukip sahini punitoi mahaki mapuroiba hand khomang haukip sahini putare ne pharo miosing asidagi security kanguna brown sugar kg 1.140 soap case maudrama panda haplaga purakpadagi phagat kibane loina drug sing asibu purakiba bolero gari amaga maruti swift amaga sel oina lupa lising kunthraga sahum amadi mobile phone mari phagat pangam kibane case asigi matung tarakpada namla hing haukip hairba nupi Kuki women union ki general secretary oirbani haba wafam ama thorake wafam asina maru oiraga union gi maikaidagi nemna hing haukip hairba nupi Kuki women union gi general secretary oibana traga union gi branch amataga mari lena daba misagne miyamna hiramasida lana ubigano Kuki women union gi oina nemna hing haukip kauba general secretary leite matau karamna nupi drug ka konana phakibano habdu thidopio haire Atopa khunda khut thingjinnaro si haina phongdorakre umangi saruksing kannana bahonaba haibasi yamna afaba khongthang ni adubo masa gi lamgi saruktagi hendoktuna atopa khungi lamda khut thingjilu si haina Thayong Village Authority ki Chief M Asung Komna phongdorakle ngarang khunna sigi community hall da pangthokiba pawmi singa unabada mahang hai khunna sigi umangi saruksing kannaba Joint Forest Management Committee
APMC semduna lengake Forest Department ka tanaduna mahai chaba u thabagi thabak sathare umangkan ba habsimag yamna phaba khongthang ne adu masa masa gi lamgi wangmada atopa khungi lamsingda khut thingjinduna thabak tawrosi haina palladuna thayong khungi ayaba yauduna khunna sigi umangi saruk singda kanagumba matana khut thingjinbirakano haba wafam mahana makhatana phongdokhe Mirep singdagi sel ni biganu haina mayol na phongdorakle Manipur pangthokpa mikhal singasi karino amasung mikhal singasi da miyamna kari karamba thodang lawgadagi habagi matangda akanba campaign satharakliba Manipur Youth League mayol na mathang sahida pangthokpam thokliba Manipur Legislative Assembly gi 13 suba election ga mari lenana January 13 2026 da MU gi auditorium da politics anauba langon gi vote haiba pandam da Mass Awareness Campaign haudokraba matungda state asigi assembly constituency singda masigidamak awareness ki thauram sing satharakle haina mayogi maikaidigi phongdorakle serol sena high campaign asiga iroinana sinphang khudimakta sinpanglibe moish miyo singa supunduna miyam homna wakhal taminabagi campaign su satharakle hairi Manipur na India da tendrengai da masagi constitution lejaduna masagi lengak pol lejaramba iramda masida October 15 1949 da laibasida tillaba matung ngasi akhoi ki lengaklon gi phibam asi sathina marai chai tharakle akhoi gi ramdam sida akhoi gi phereb isana lepsaba ngamdabata natana mikha ponbagi wakhal na namduna sahi kya akhoi gi miyam asi hanglai oiduna lerakle masida mayol na isa gi phereb lepsaba ngamba lengak pa madi lengaklon ama oinabagi damak politics anawba langon gi bot ki campaign sa tharakone haire Lojana Manipur ge hojik oiriba tangdu laita daba phibam amadi mayol na leptana changsilakliba ihawa sigi chairak sida hojik mirep singdagi sel amadi pot chai khudol pona chingba niba makhalgi mari lenana saksa hijana ba sana yunai ba yungthong da yengba nungai tam ongda poster thetpa amadi kumai harau gi mingda sel niba singba chatharaliba thong asi lepiyo haire anawba langonda thajaba thamliba ikoi gi miyam na chakhotpa nungai ba yaipha engtappa manaba irepa magi pandam da changsiliba khongjang asibu mangam sana bo honaminasi amadi khongjang asibu thintanaba honarakpa thawngsing tawbigano haire Manipur se hojik logi mijeng da amato oina urabasu saru ahum thona kairabani haina ojoina phongdorakre Manipur se hojik logi mijeng da amato oina urabasu saru ahum thona kairabani lengake asoiba leibana punamaksi oirakpane masia koni yamna section gadabani haina veteran politician okram joina phongdokre wafama singara high power committee KCDC amadi Federal Patriots Memorial Club APMC khongjom anina khosamnana sinduna haukiba kumja 2023 gi May 3 dagi haukiba sahi ahum henjilaklaba kaluke irang asri karamna warosin ama poropangam habigi matangda state level convention ama khongjom kaithel gi community hall da pangthokpada presidium member oina saruk yaraduna mahana phongdokhibane convention adu the retired professor AK Manglem Jao amadi social scientist Dr. Danabil Samna Singbana presidium member sing oike thoramdu da handak tronglaubi da angani bu bong kapsindana hat khiba amadi makha tarakpa khongjang da micham ahum bu CRPM na nongmana kaptuna hat khiba thodo adubu Manipur gi puarida khwaidagi chawba massacre gi thawong amani haina lawbuga lonana laikhidraba singi emong manunggi awabada saruk yaba utpa oina minute ane tubina leptuna awaba phongdokhe law minister so aramba veteran politician ojoina makhata na high democracy satpa leba amata leba adugi miyamna makhoi gi lusingba singda hai ngang hai daba wa ngang duna cherakpa haibasi leba adugi oina di khwaidagi hena lurba tangkak adu yorakle haiba taklabane maramasna leba ama semba leba amabu yekna basingdagi kanba amadi ahongba purakpa haibasi miyamgi khutta lei maramasna ngasigi Manipur gi miyamse makeup thokpa matam yaure yamna thinthare hana phongdokhe thoramsiga mari lenana high power committee KCDC gi convener Dr. Sagosem Ibo Chawbina phongdokhibada haujuk Manipur thoklaba irang sina maram oiraga lamdam sigi oina hiram khudingda sok tharakle phibamsi matau karamna mayak nasigi amadi karamna tangdulai taba state ama amohana ohangadagi habigi pandamda iramdam sigi akhanga hisangna raba kiyaga punna wakhal taminaduna khanaba tangai phadrai maramasina hiram sida pandam oiraga ngasigi state level convention asi pangthokpane maroina miyamgi lusimbo oigadoriba singna miyamgi damakta thamoi sengna kathokpa tai amaramda makhoina kathokpa galoinana miyamgi damak pangthoknaba pandam thamliba singdu aiba serol oina miyamda khanghanbaga loinana hiram singdu thaba oina pangthokpagi matam oire hojik leba asi mapu pandbaga pangkha oire haike class 12 ta fail oibadagi makha tana fail ohelaroi haina honorakpadagi MPSC gi exam mai pakpa ngambani haina Rasnis na phongdorakre aihak angang oiringai dagi hauna larik yamna phana horakte class 10 da su
C launa second division da mai palakhe aduga class 12 tana fail oirakhe adubu 12 ki fail oirakhiba mikop asidagi ayhana lairik padabadagi mai thiba sinanglibani maramaduna amohana punsida parikha fail oihalaro hana anam kanduna honarakpadagi ngasigi MPS sina lawba civil services exam ase mai pakpa ngambani hana handakta MPS sina lawba civil services ki exam haidokibada kunthraga tare suba rank ta lakhiba oripo ahandem lekaitagi hidang mayum rasne sarmana phongdokre wafam singarang rasne sarmagi mayum da pawmi singa khanana unaba interview amada phongdokibane mahanam khatana hai fail oiba habasi punsigi mai paknabagi khongpam ama yatpane asiguma mikop sida koina pungni sonthaningai leite ha fail oire haduna pungni hanthakhrabadi punsigi yene songlakhidabasu yai lairik phaba khaktana punsida mai pakane haba leite anam kanba magaloina oige haina khalliba pandam adu phangnaba honarabadi punsida mai pakpa ngame habasi isana khangjare haina rasnisna phongdokhe hidang mayum brajamani amadi hidang mayum ongbi brindamani anigi machamari gi manungda atonba oiriba rasnis piklingaida Don Bosco School da tamlaklaba matung class 10 amasung 12 Manipur Public School da tamlakhe tungda Karnataka da computer engineer tamduna sahini palong computer engineer oina private company singda thabak torakhe pawmi singa unabadu da rasnis na makha tana hai corona gi laisat laklo matung tangai phadra Manipur da tholakhe matamadu da awaba tarba miyabu mateng pangnaba Manipur lenga ki makok thongba officials singna lawriba thodang singa du urubada masada siguma responsible oiba officer asi oiningbo pharakhe madugi lekun thirakpada MPS sina lawba civil services exam asi thabi yai hana khanbadagi exam asi thanaba preparation haurakhe tungda prelims lalaba matung main sanglakpada isada ibaki hainabi leraktabana yamna pakhatpa oike adubo chanakya hariba coaching institute asida mains comprehensive course ama pangthokani tabadagi laktuna yaukhe course asida tonga mock test kya toina tomanbadagi isada full confidence like asumna exam asi mai palakpa ngamkhibani hari exam asi mai parna bohnabada maroina imai pasil now aibu takwi tambirapo oja sing chanakya coaching Institute ki director amadi oja sing loinana aiga khangna jabi asina thawna kya pibirakodagi exam asi mai pakko ngamkhibani hana phongdokladuna pawmi singna hangba wahangi pawkhumda mahana makha tana hai Delhi da chalaga coaching yaroga hekta exam mai pakane haba leite mahaki oiradi Delhi da chalubasu leite mafam asida aduma honaraga mai pakpa singambane UPSC na loba exam amadi MPSC na loba exam singi expert Manipur da marang kaina lei thoidokna mapalam da chatpagi mathau tadabra khalle hana phongdokhe MPS na loba exam sigi matang da corruption gi mamita khibra hana pawmising na hangba wahangi pawkhumda rasnis na makata na hai mina haina bagi di khangdre aduba exam sida khalaglaba mioi cham asna di khanglamgani ahaki oina soisa na hona jaba adugi mahai oina khalapani sel siki amata tingkide MPSC yamna puksa sengna mathau pangtui haina MPSC bu thagaba phongdorakhe tungda horakliba na harol sengda piba pawzel da rasnis na hai larik hairaba na harol sengna doctor engineer oiba pamba adugumna civil service exam sing thaduna thodang leiba bureaucrat officer amamam oinaba miyeng thamsi mina nganga jasanu thoina tabagi mathau tade isana oige khanbadu phangdru phawbo honasi aikoi khangba kansi hana phongdokhe tungda rasnes ki apokpa brajamani na masanpa rasnes ta matam punamukta miyamna yana bohono masagi na thau matam punamukta clean oina pangthogadabani hana pokta pi khare